Assamese Taraganipa Laikidre Ahum Thiba Khngdri Arunachal Pradesh da leiba mafam amada truck ama tasanbadagi truck aduda tonglakpa Assam gi Tinsukia district dagi mioi Taraganipa Laikidre amadi atopa mioi ahumna thiba khangdana leiri haina officials singna phongdokre haidi laibak thiba thodo adu chatliba thas gi tang nipangi numidangda Anjal district ki Haluliyang Sanglagamda truck aduna Tinsukia district dagi labor kungani thoi puraga thaurakpada thokibani haina thodo aduda hinghoba mioi amana haibadagi khangle haina defense PRO Lieutenant Colonel Mahendra Rawat na haiki thogdok thokpa madu chawrakna kilometer 10 thoirom chatlaga leiba sathok chasin nuaitaba mafam amada thokibani hairi hojik phawbada haksang 10 pani mafam khangle hinghoba amakak adu Sipra Reserve Engineer Force Camp da yorakpadagi truck aduna Tinsukia dagi wakat 10 toi puraki haibasi khangba ngamkibani hairi Military Juntana Hospital the bombing satatuna mioi kuntragi mathakta hatkibagi thogdok achoba war crime amani United Nation Haukiba Yumsekation Namita Myanmar gi military Juntana Rakhine gi Marau Yu Township leiba hospital amada airstrike sataduna mioi kuntragi mathakta hatkiba aduga humdragi mathakta aso apan nangan kiba thogdok adu mioi be khunai gi mathakta sataba achoba war crime ni thogdok adugi matangda United Nation gi maikai dagi su investigation sathanaba khangan khre haina United Nations High Commissioner for Human Rights ki maikai dagi phongdora khre Military Juntana bombing sathaki hospital asi rebel group ama oiriba Arakan Army na control tawbani airstrike aduda hospital asiki saruk ayamba chawna amangata thoki hospital aduda direct oina bombing sathakibana chawna misimina musung asopan nangkibani military juntan airstrike sathaba matam aduda phamung sahum leiba hospital asi anaba kayana phamung suna phangnadabadagi yamna wana leiba matamdani Military Juntana Satakiba Thong adu akan mamongda condemn tawi haina UN gi High Commissioner for Human Rights ki maikai dagi phongtoro kibaga lonena hairiba thong sileba adu the military Juntana nauna satharakpa hingsa gi thong singi manungda amani adubu thogdo asiki matangda military junta gi maikai dagi hojik phawba comment amata phongdokpa leitri English ngani kunga mathoida military Juntana leba asida military ku sathakraba matung rebel singi mathakta akan air strike ki thong sing Lieutenant Secretary Sahi asigi January dagi November fawbada military Juntana rebel singi mathakta airstrike lisingani ga samanga homphumanga sathakre adubo English ngani kunga mari dadi airstrike sathabagi masing asi lisingama ga satret taraga taruk oiki military Juntana hospital da attack sathakibagi thong adu US State Department gi spokesperson gi maikai dagi akan mamongda condemn tawraduna lebak aduda lairiba conflict adu wari sanaduna loisinaba appeal tawragli panbe abadi Haukiba sahili singani kunga marida military junta amasung Arakan Army gi marakta leiramba ceasefire adu kai khraba matung Rakhine State leiriba township taraga taret ki manungda taraga maridi Arakan Army na hojik so paisinduna leiribani Kangpokpi ki IDP singna India ki President Draupadi Murmu ga unahan khide haina waraure Manipur da thogliba lalasina maram oiraga Kangpokpi district da hangliba relief camp sing da leiriba internally displaced person sing IDP sing numit nini gi khongsat ta lakhiba India ki President Draupadi Murmu ga hakthengnana unahanduna makoi khudong sadaba sing pawdam hanba phangkhide habigi matangda khamthengna warauba phongdonorakli Kangpokpi da based over district Internally Displaced Persons Welfare Committee gi Chairman Pomelan Haukipna phongdorpagi matungina irang asina maram oiraga thakon thraga mathoi Kangpokpi da hangliba relief camp singda leiriba IDP singi awaba amadi makhoina thengnariba khudong sadaba sing yawba memorandum ama semduna Manipur lakiba President da pinaba sem sakhi adubo ngasi Senapti District da President Draupadi Murmu na chief guest oiduna pangthokhiba thoram aduda Idp amasung Kangpokpi ki IDP singna Senapati tamna President unaba lakpada masing yamlaba security personnel singna lambi da thatuna thamki hairi amaromda IDP na President da pisingani haiduna thorang lamba memorandum aduda makogi demand sing haibadi Kangpokpi ki strategic oiba local singda police outpost sing hangba amade full fledged station ama tongana hangduna IDP singbu masa masa gi mayumda halanba PMJY housing assistant gi makhada hojik lupa lakh ahum imung amade piriba adu lupa lakh 10 dagi kun phawbi manungda hengat hanba Imphal dagi lanjenar kiba Kuki IDP singna singda leiba makogi mapa mapugi lam singda permanent settlement tohonba Kuki singi oina tonganba route haibadi lifeline lambi semduna pung kunga mari security ngakpa amade nongmada changdraba yadraba polam sing transportation tohonba Imphal da leiramba
सिदोख्रबा कुकीसिंगी युम मतिक साबा कंपेंसेशन पीबा यावरी नुमित निनीगी खोंगसत्ता मणिपुर थुंगलकिबा इंडिया की प्रेसिडेंट द्रौपदी मुर्मुना ngrai इम्फाल दा पांगथोकबा थौरमसिंगदा तंपाके डिस्ट्रिक्ट सिंगदा हांगलिबा रिलीफ कैम्पदगी IDP सिंगा उनदना वरी वताई साबगे खुदोंग साबा फंगहल्ली अदुगा सेनापति डिस्ट्रिक्ट ngasi थुंगलकिबा प्रेसिडेंट द्रौपदी मुर्मुगा कांगपोकपीदा लेरिबा IDP सिंगा उनहनखिदबा असे कुकी सिंग बुलंगा असिना नमथदुना थमली हाइबसी मयेक सेंगले हाइना पाउलान हाउकिपना फोंदोरकले नुपिला निंगसिंग खुबमदा लेबा असिगी प्रेसिडेंट इकाई खुमनखरे स्टेट की थाकता पांगथोकपा मरफुगा तरुक सुबा नुपिला निंगसिंग थौरमदा लेबा असिगी प्रेसिडेंट द्रौपदी मुर्मुना नुपिला निंगसिंग खुबमदा आइकत लेकत तुना इकाई खुमनबा उतखरे लेबाक असिगी प्रेसिडेंट अमना नुपिला निंगसिंग खुबमदा इकाई खुमनबा उतपा द्रौपदी मुर्मुना अहानमनी स्टेट लेंगांगना सिंदुना नुपिलान कॉम्प्लेक्स दा पांगथोककिबा थौरम अदुदा मणिपुर की गवर्नर अजय कुमार बाला मणिपुर लेजिस्लेटिव असेंबली की स्पीकर TH सैतबर्ता हाना की चीफ मिनिस्टर N बीरेन अतई MLA सिंह सब सेक्रेटरी पुनीत कुमार गोयल अमसुंग मसक नायरबा सोशल वर्कर अमदि पॉलिटिकल पार्टी के मसक नायरबा लुसिंगबा कयासु सरुक याखी थौरम अदुदा लेबाक असिगी प्रेसिडेंट द्रौपदी मुर्मुना लुसिंगलगा सरुक याबा लाखिबा मसक नायरबा नायरबी सिंह अदुगा लोइनना लेखिद्रबा इमा सिंगी सकतमदा लैसु कतुना इकाई खुमनबा उतकी अदुमकपु प्रेसिडेंट अमदि गवर्नर दी स्टेट के फंक्शन अदुदा सरुक याखिदे मकोय लैकटबा लोरबा मतुंगदा पैलेस कंपाउंड लेबा श्री श्री गोविंदजी टेम्पल सतुना गोविंद खुरुमखी मतुंगदा मकोय सेनापति की दमक इम्फाल थादोखी मणिपुर लेंगाकना सिंदुना नुपिला निंगसिंग थौरम GP वुमेन कॉलेज दा पांगथोककी थौरम अदु मणिपुर की चीफ सेक्रेटरी पुनीत कुमार गोयलना चीफ गेस्ट ओइकी थौरम दुदा माकना हाइकी नुपिलान असि मतम अमदा थोखिबा थौदोक अमनि हाइना लौबगी महुता नुपी सिंगी ओइबा अपुनबा पांगल अमा सागतपा हौखिबगी खुदम अमनि हाइना लोकफम थोई कुमजा लिसिंग अमगा समापन सुना मरीदा नुपी सिंगबु नमदुना थबक सुहनबा अमदे अचुम्बा वेल फंगदबगी मयोक्ता नुपी सिंगना हौखिबा इहौंगी लमदम असिदा नुपी सिंगना पॉलिटिकल इकोनॉमी अमदे कल्चर की लंबीदा मरु ओइबा थौदांग लौदुना लाखी इम्फाल की इमा कैथेल असिबु नुपी सिंग खक्तगी ओइबा अचौबा कैथेल ओइना मालेमदा सक खंगनरिबसि नुपी सिंगी थौना मरिंगजिलगे मयेक सेंगलबा खुदमनि हाइकी माकना मखा ताना हाई नुपी लान अचौबा पारा अमा तंबीदुना तुंगी मिरोलबो साखुटपगी लंबीदा लमजिंगली सेंटर अमदि स्टेट की थाकता थौसल क्या सेमदुना नुपी सिंगदा अहेनबा थौना हकत नबगी पांदमदा प्राइम मिनिस्टर नरेंद्र मोदी ना हौदोखिबा स्वास्थ्य नरी सशक्त परिवार अभियान की खुथांगदा नुपी आंगांग सिंगी फिबम फगत हन्नबा होनादुना लाकली स्टेट असिगी ओइना इमा नोंथांगलेमा याइफा टेंगबांग स्कीम की मखादा मसागी सही निफु हेलबा थबक फंगद्रेबा सेलगी मतेंग पांगदुना लाकली स्पेशल मॉनिटरी लीव पीदुना थबक मफमदा नुपी सिंगबु नुपागा थोंग माना हन्नबा थौरंग क्या लौखतली मफम मापनदा हांगदोखिबा वर्किंग वुमेन हॉस्टेलना लेफम साफंगा मरी लेनना नुपी सिंग अचौबा मतेंग अमा पांगबा ngamle हाइना सुमहाकना फोंगदोखी